Manipur'dagi mitop khandoknaba NRC update tawraba matung census tawbiyu haina campaign for just and fair delimitation na akanba khongjang changsinabagi firep lauthoknaba hotnaringai chairakta leingakna consultative meeting kam seminar pangthoknaba semsakre kana nainabaga loinana seminar adu hayengdagi hogduna August 9 fawba numit nini chupna chingmairongda leiba hotel classic grand da pangthokadabani Demographic profiles of Manipur Haiba Hiramda Pangthokadaba seminar cum consultative meeting asida Chief Minister Yumnam Khemchana Chief Guest Oiduna Hogdokani Hairi Adubo Manipur gi oidiba FIBA masida laingakna NRC update tawduna census yaithokpinaba JFD na miyam ga loinana laudun lakpada tabidraga khongjang lauthoklagadaba matamda laingakna silakliba thorang asi JFD amadi lamdam asigi CSO singbu themba yanaba hotnarakli bra haibagi wahang thorakli natragana laingakna tawfam thokpa thabak tawri haiba uttuna miyamgi khongjang namthanaba hotnari bra haibagi chingnaba lei haina CSO kharagi luchingwa singna phongdoknarakli